ngasi thokhiba kumbi thodo amaga ki yamna ningba kaiba madi thamoi shokpa matam khara akoigi misi mina lepuraba tungda ngasi kangkhangudana akoigi militant kuki militant singna landarakpadagi leigidraba adugumlaba isel ama magi leitabada akoi ngasi discussion sigi khuthangda ngasi awaba phongdokchabaduma ai hana thamjage yamna nungaitaba thodokni ado hojik topic sida laabada akoigi dictatorship akoigi shakti leiba misak amana akoigi laingakpa akoigi power si mangonda loina concentrate tawba aduga aidi dictatorship ki mahutta autocratization haina bu hainingi ngasai akoigi autocracy that means monarchy amadi dictatorship ani makse punna akoigi shakti si chalaiba akoigi aina haigraga loire haibagi adugumba akoigi wakhalon amada chalakpa masi akoigi democracy chatpa bharat kumba laiba amadadi ngasaigi yamna laibak thibani democracy jida hairibasi akoigi majority and the minority opinions are not permanent in a democratic system haibani akoigi majority must consult the minority haibani majority na akoigi minority oina leiraba kangbu singi wakhalon idea adubusu punna taminaraga akoigi lengakbagi sasanje punna chatminnabudubu akoina government hain hairise government sida ruling amadi opposition ji government gi saruk amani tawbatabu akoigi majority number phangba kangbuduna lengak semjabagi wani aduga government haisida punna leiribasidi both ruling amadi opposition ani makse government sigi akoigi saruk amani adu matang swaida akoigi BJP na number 1 da aina sum haugiba BJP gi 3.0 koigi lengaksi haitare honorable prime minister Narendra Modi lengaksi sum lakpasida moina sasan tawbagi mawongse akoigi 4R haitare akoigi R marida number 1 sida leidisi divide and rule haiba koigi tokai khaidoga akoigi sasan tongnaba hotnaba matam amada British na akoigi British sasan gi makhada Bharat na leiringaida in Hindu amudi Muslim anigi marakta akoigi divide and rule policy thambase sigi continuation process ama waina hawjiksu BJP gi lengaksida koina uba phangba sima adagi anishuba R sina akoi communalize and rule haibani ngasai akoigi kanglup masen gi maraksida akoigi khatna hanba ungkhatna ba tension conflict mayam si pisil laga kanglup sing ji masoi ta halaga ngasai gi akoigi sasan tongna bo hotna rakpa sima akoi Bharat ta yam toino uba akoigi communal politics haitare religion ji rajniti da pusinbagi thawong sima koi phajana mamita ba phangi aduga ahum subada akoigi red and rule haidi ED CBI moigi khutta leiba akoigi agencies mayam se masi thajil laga akoigi opposition da leiriba akoigi leader mayam si masi thajil laga akoigi red toraga aki akhang piraga either BJP da ongiba ama natraga na lehobasingdu madugi saithengji piraga akoigi aki akhangji ponba adugumbagi sasan nama koi uba phangi ado sigi matang sida akoigi party gi chu akoigi honorable party gi convener Delhi gi chief minister oibiramba Arvind Kejriwal adagi moi mari akoigi Satyendra Jain health minister pubiramba adagi Manish Sisodia deputy chief minister lei Sanjay Singh hairiba mayam si sigi saitheng phangabani aduga loinana Manipur da ko yam thajadana akoigi MP CC president oina leibiriba akoigi honorable member of the legislative assembly akoigi ki Meghachandra da bawba idigi notification lakpase masi akoi red and the rule haina swai sigi manung sida masiju leidorin aina sumna ujaba moigi lengak system se adagi amana akoi marisuba sina akoi P and the R politicize and the rule haiba akoi every kari haitare khuding makse masi politicalize loina ohellaga sasan tongnaba hotnaba ada sigumbagi system amajum chatharakpasina ngasidi democracy gi mahutta akoigi autocracy natraga dictatorship kumbagi sasan gi mong amaga lakpase masi BJP gi lengak sida koi phajana ubagi mami ama tari ara swai sida ngasai thamjuning base ngasai center da koina sum yengbu matamda akoi mamang da parliament ki session da pass tawgiba one nation one election se
masi one nation one leader laibak ama lusingba amaga haibagi mongda aduna oina phajagado male ain khanjabada instead of one nation one election haibagi mahutta go maramdi ngasai Honorable Prime Minister na semgiba magi rule da 75 years suraba adugumba miyoisingse akoigi BJP gi laingak shasan da oiro legislature da oiro moisi potha gadabani haiba shasan amugak thoki rule amugak thoki ba thoibasi da akoigi 𝗕𝗜𝗢𝗓𝗓 adagi si Murli Manohar Joshi Sumitra Mahajan adu BC Khanduri haiba BJP gi Bharat ki oina prominent leader oina leramba mayam ama ngasi 75 years suraba sure noi rajniti dagi sainas longo potharo haidana adugumba akoigi sasanga akoigi rule ga semak baje masina taisi ai natragadi laibak sida sasan tauba yaroi ai gaktang leader oigadabni haibagi mami ama moi manungi gaino sida uba phangeba tawbutabu yamna nungai gadori basi akoigi Honorable Prime Minister Narendra Modi na 75 years suraba matamda is he going to be resign from the post of the Prime Minister se masi yam chawu question am oidureba adugi question ji arise tawsu tawngari mayamna karigumba mana famjidagi thadokna makhatana Prime Minister gi post pairaga leitaragadi hobje one nation one leader haiba adugi je mayak sengna sumbagi khudam ma koi urakkadoine ba swai sidani akoigi laibak amaga shasan tawbada akoigi mi amaga ki wakhalon do sum challaga shasan tawruk taragadi akoigi democracy gi masaksi thian batan natana constitution laibak to gi khwaidagi sawni haina leiriba rule of law ain gi leiriba adugumba chapna kanglon mayam se misuse amadi undermine tawsillaga akoigi aiga tena shasan tawgudamni haibagi wakhalon do tholak taragadi it is just like matam amada Germany da Hitler na shasan tawgiba Benito Mussolini Italy da tawgiba adugumba Hosni Mubarak akoigi tongan ba dictator mayam amana matam gi shasan tawgiba se siga samana na Bharat ta su sakthara taragadi instead of democracy it will be better to have non-democratic akoigi system like dictatorship kumba ama laibuna akoigi laibugi mong ama ko sum urei base masi Bharat ki praja miyam amadi akoigi citizen ama goina akoi khuding ma ki piriba Indian constitution gi akoigi article akoigi right to akoigi fundamental rights mayam ama koi da pibiri se masi mangan bani haibasi mai thamjage adugu loinana hojik yengbiu aigi mina tawragadi akoi adum yaraga leigani aigi nataba mina tawragadi madu akoigi chaitheng phangangani natraga chairak pigani haibase hojiki matamgi leiriba BJP gi lengak sida akoi mayak sengna uba phangae example oina ai amro tang thamjage irang ji thokpada akoigi kuki gi hogiba akoigi MLA including minister ani yauna hojik power minister su oiri MLA su oiri adu laibak sigi constitution gi matung ina wasak lobada laibak ki integrity amadi kainu naba thabak amta tawroi akoi ai nganga sakni haibase matam du da wasak boda yawgri ne o taking da adu still hojik su adum lakte assembly hojik phanggi ba mifam jing amta yawrade adu yawrada base moina haiba it is security point of view da yawda bani na adu itadi why the state government cannot provide enough security fadala security the army adagi CRPF paramilitary 80,000 gi maya da manipur gi rang lakshim na bagi leiriba security mayam je moi ngal laga assembly yon bai base it is the government gi mathong natro and another amana mu ngasai karigumba si natragana are they boycotting assembly ji moi boycott tawribra question ji ani ne baswai ji da thoglai adu etadi moi gi kanglu BJP gi kangbu no tawringe na sumyage atopo no tawbuna yaroi in another case akoi gi Mizoram gi chief minister Landunga gi pigi ba warol India adagi si Myanmar and Bangladesh sigi openly si thammabani national security da akoi article gi Indian constitution gi article gi clause 19 gi 2 si da Bharat ki integrity amadi leiriba apunbagi saktam jida singragadi mado sairak phangin gadawni haibase article 19 jina fazana irime prohibition piribaneba adu phong na lawra bawda still not taking of any actions against the kogi chief minister of Mizoram adu ngasai karigino haitadi moigi mina tawringe na sumyage atopana tawbudi yaroi haitadi this is autocratic as well as
dictatorship ai swai ji da du mayak seng na tai ha bo phom je han gi round si dai sumai okay za akoi gi coming to the context of Manipur akoi gi Manipur gi sta la kanda akoi gi Manipur da athoi ba irang si yengaga leiba ngamba chindana santi lawba ngamiba lengak sina Manipur asi akoi hena sathi ba phibam ama thamdingai lamdam asi akoi conmin si statement by the CLP leader adagi democratic akoi gi 2027 gi general election dadi miyamna achonga para ama soidana tambiragani haiba form se thami huji huji ke akoi gi Assam ta like haidi hujik lai ba lengak saida kangani haiba gi hujik maruin hujik thoi ba irang haiba tare sini akoi gi impending issue oi riba masi sigi asas am pho lai hai adu taraga di huji akoi gi lai riba praja miyam gi magi akoi gi shanti tang du lai ta ba purak pa mayam sigi daita haiba tare representative sigi accountable oi riba responsibility je who will take the responsibility for the fate of the people of Manipur si question si thok le aduga again akoi gi praja gi side gi haibtar mayam na pamisi akoi gi irrespective of different political party hojike dum punna punjin birakanda akoi gi keno tawbiro haibagi mapangan kalhalagi strengthen tawrakan apun bagi punjin birakanda oina changsin haning bai apamba du su adum akoi gi phongdok tabana te haiba tare haide ku criticism taw to piro maina punjin biro samain tawro ka haiba post me amam thami haiba tare kamain thami ring sai area set hojiki yam maru oi ba ma akoi gi surbala na panbi bada even prajana adagi tongan ba civil society organization adagi mayamna hojiki last ki mamai gi court anga ai tau jage surbalan panbi da criticism se akoi opposition se akoi criticize we are not doing the criticize see this is our duty akoi criticize to bunati asidi opposition gi magi role ne ba magi kari hatare government da afaba constructive oi ba criticism haitari in democracy se si leite bu suga ya de adu ngasai opposition da akoi gi government da opposition ngangi se in another sense supporting the government government do henna fagat na ba lagi good governance leina na ba miyam gi kholau praja gi kholau du puraga opposition jing jina akoi gi government da akoi gi ngang gi wan ne ba they are not our enemy ar hujik moi da ngangen sauri ba kangbu je who knows after in the 2027 gi election da moi no hujik ngang da saw yari ba party ji onjil laga moi jo matam du da jairak pa yae ba tamung deva politics di awna ngasai defection gi uji banbi khi bado Manipur gi di ngasai koi gi politician sing gi yamna khajik tang koi gi nungai ta haigadra ideology amada party gi ideology da kai da stick tawraga leitana koi hongdo ongjin even BJP je koina washing machine BJP harini ngasai mangonda bu changradi akoi gi kari koina scam mayam kai ngim tawramba tongan ba leader mayam ma BJP bu yawradi sang bak sengaga koi ganga jal da lupaga akoi gi tulsi na sai thoga thorok gi phibam dek to unri ne ba mayam se ado akoi na pijari se ngasai opposition na akoi gi piri ba thammi ba wafam mayam ma lengak ta tawjari se si ngasai gi lengak se henna mapung phan na smooth oina functioning tawna ba ne ba si akoi moi sai ba nate akoi personally akoi we are not the personal enemy amtanati awna akoi na ngangi ba sisu akoi gi lobby yo ba khara tabi yo ba akoi gi deaf ear oina leiragadi yararoi ba ngangi ba sida sumaina tawba ya sum tawba swai sida ni ngasai dictatorship ain han nong tar ise adu ngasai sigi swai sida akoi gi moi de opposition ni moi na nganga ke dog doino saka pairi ba ina ai gi tawning budu do tawruga loire haiba wi wakhal lon do sum la adi yaroi ba matang swai da ai ge nom to pusin jaram ge Ramayan da yengo akoi gi ramna lusing bai se lu ji ko haibani lusing ba se da yengo ramna ko ama tang pan ba ramna akoi gi tongan ba akoi gi yong mayam sinnaraga akoi gi Sri Lanka ji maithi ba piraga sita ji puraga lakhi ba ado makok tara pan ba raban du di magi manau nupa bibishan du ma thadu amaga akoi gi ram gi manak ta lakhi ba aduna ngasai gi governance to matam da good governance se fajana haibu dune ba koina mathau tar si adu gi good governance to la na bane ba koina ngangi se ada government gi leiri ba
ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ machinery institutions legislature executive and judiciary ꯁꯤꯗ check and the balance system ꯂꯩꯔꯤ ꯑꯗꯨ ꯉꯁꯥꯏ legislature ꯅ ꯇꯧꯕꯗꯨ judiciary ꯅ ꯌꯦꯡꯁꯤꯟꯕ executive ꯅ ꯇꯧꯕꯗꯨ legislature ꯅ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ level ꯑꯃꯗ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛꯇꯨ ꯇꯧꯔꯒ ꯄꯨꯟꯅ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ horizontal distribution of power ꯑꯗꯒꯤ ꯁꯤꯒꯤ check and balance as well as ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ union list state list concurrent list ꯀꯥꯏꯅ ꯇꯣꯉꯥꯟ ꯃꯆꯥ ꯊꯥꯅ ꯄꯤꯔꯝꯃꯤꯁꯦ ꯑꯗꯣ ꯑꯗꯨꯒꯤ ꯄꯤꯔꯝꯃꯤꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯏꯁꯥꯒꯤ ꯄꯤꯔꯒ ꯂꯩꯔꯕ constitution ꯗ ꯌꯥꯎꯔꯕ union list state list concurrent list 하는 레이리버시데 state list 기 레이리버 66 아이템제 시다 아코이기 이사나 펑션 떠오르거든 뭐야 뭐 ngasi 방간 돈나 떠혼나 좀 레이버세 샤이시드네바 아코이나 후지 이랑시가 뭐 이행세바 아코이 state ki layang pangthokpa yaba mayam ama hojik pau pangthokdana leiri relief ki damakta idp singi akoi gi temporary house haba adagi sana thangnaba yenba pibado adu layang ki mathau oijragasu hojik mangda taraga leiri wafamdi moisi karama matamda yumda sangaga hanjilhanba yagadagi habagi question nama akoigi mayam ama ngasi electronic amadi print media da akoigi idps mayam ama ngasi law se koi thengnari ba adu somom da mai onsillaga akoigi tingkhang jangi ba khuttu da handre ba tingkhang angada ba khuttu da handana ngasai akoigi si khuning thauji da tingkhang jangado khudon bida adagi kuyai da khubi da khubak da jum hal leire ba aduri solution nu yaroi ba handada ba mafam du da hanbaje si ngasai gi akoigi sidar leiriba lengak sinasu akoigi center gi leiriba lengak sidar lawbum change ba akoi swai bogi matang si ladi akoi yar roi dictatorship si yan raktabadagi natro mamangi khabar khara da 19 mla for bjp akoi toni akoi sagot laroi akoi botharani akoi prime minister da president da akoi memorandum bisil lega ina swai da tholak kam da di gari no comment adagi I don't have any idea ga yam khumnagi adu powder kai da mayam thoglakpado adu ngasai adu bawba ningtamna akoigi phongdokpa ngamdaba lawba ngamdaba 19 MLAs tuna BJP gi tongan bo khalon amadaga chalai je in another sense siju dictatorship makhal lama neba ada aina tawridu natragadi yaroi noi loinama illa zakadamni haradi masana punminna basi yar oiba democracy dadi akoi punna phaminaraga consult tominaraga punna langaga apam pamdadu tanaganda neba akoi good governance lak doisi imung de ekta yengje hojikse akoi yungi leiriba ipana akoi haibadu ngaktang imungdu da leiriba member khudimak sakadabni haradi ipagi mathakta akoi khumba natraga ngangba ngamdabadi yai tobutabu thamoida pendaba sauningba mayamdi leiganeba adugi sauningbaduna noma phongdora kamdaneba ngasai imung kairakkadoisi adugi pibamdu mangne huji akoigi manipurji da oirisi moi masengi su huji lengak pairi basida yawriba saugatliba tawriba mayamgi su huji pibam mama saraktaba akoigi lengthok lengjin kharaga sum tawraga hairuragana adagi kano tawruragana hek phongdokpa ngamdaba sumbagi type sida leiriba mayam singse these are all ngasai gi akoigi sigi dictatorship ki manungi da sandoineba aduga last hoji honorable CLP gi leader akoi pabung ibobina thambigi wafamda ngasai 2027 gi election ji dadi haibu posam da laise akoi hoji khwaidagi mathau tar isi manipur ji da kwai mathau ta ji kaino aita di one action final solution am mathau ta action amaga tawba aduga solution do aduna aroga solution wen gadam neba adugi final solution amadi one action je karam matam no ai matam da election da neba aduna adugi solution je politicians ni khutta su leite democracy dadi khwaidagi shakti leibasi democracy amada akogi people are the source of all political power hairi neba aduna 27 gi election je da miyamna amuktang action tawraga solution amada poraga leibakse akoi tangdu leita ba shanti leiba akoi iramda manipur ama oyen mase masi mathau tarabra haibo wafam se ai thamjage masi ai sida advantage lawraga ai election ni campaign natraga akoi gi vote khombagi wafam nasade akoi khajitang makeup thokpaje yam thengre khara akoi gi thengasu thengna thokpa ma mathau tare makeup thokpa ma akoi sum thoktan leiragadi ngasi
tungda lakadoriba manipur gi tungi miro mayam gi punsi se karamba phibam da akoi leigadagi haibase mama mapa oibasing aju khanbiyu ahal lamman jing aju khanbiyu oja jing leiba akang ahi mayam aju khangbiyu manipur gi tungi punsi gi maraiba ngasi akoi gi lambi khangraba palefam leitraba akoi lamuknaraba adugumba tungi future am ngasi oirei je asi ima ipa jingna isa jing gi damakta khanbiri wakhallon thunganbige adagi matik saba isa mamam ohenbigi natraga laibak se shanti laiba am porge haidaragadi hojiki one action finance solution je si natana akoi manipur da akoi masi natana atopa pambai amata akoi lairoi haibase sima aigi maikai sima ai thamjage okay oja khogi counter reply haigadra counter kano haigadra khogi BJP na gi site ge am toina sum thamba hai tare ko adum moina puthok pasi akoi gi mamangi da su hadaki CM na akoi gi thengkhang kya da thawdo khara da hai tare huji rebakti ba thawdo thok pada changge na changse luraga chatpa ngamdana halakpa sigi pot sigi pena da bai pot se koi puthoga dum koi nainari swai sida akoi gi BJP site ge dum toina thamba se economic blockade highway da koi matam sang na mamang da congress pa lengi matam da sahi trai manga tawdaga wa khiba adagi de koi gi essential commodities ai batare gas ki kari gi everything da man ga high price wai gi basung mai mam puthoi loina na koi gi kanu si faking encounter this is the only solution hai bi ki tap ta dum taw ki do pai laite na sigum statement si dum tham ha ba form ji lei loina na koi gi yamna kanu to boya ba si handak mafam da chang ba ya da restriction gi matang ki ta koi gi khul da meeting yaw buchat pada akoi gi chief minister na haiba tare former chief minister na halakhibai ngamdana haiba tare adoi matang su putho kan da koi toina dum BJP site ge pan ban haiba tare ada singma mayam su lei aduna matam gi sumaina lakpa gi sumaina thengna bani haibadi as if to defend haiba tare akoi gi question raise tar ko matam da akoi gi present chief ministers na changba ngamdaba amasung tawba ngamdaba mayam se putho naina matam da mamang su putho rak pai tare su me pot se jogi counter wen thabak bai form zum lei oja bisan ja kamain thabini sai matang hojiki keno se ani ni version je akoi gi amana congress na palingi matam da economic blockade sangna sathaba and amana hojik BJP na pal matam da economic akoi gi blockade na singba adagi singi mafong kya da sangba ngamumdaba adagi mayam ama akoi sangba ngame haibagi si party ani se gi akoi gi masa gi oi ba haitare akoi gi political situation ji da amada adu maina thamna bo wafam ne nai lojage adu bu hujik amna lure ise ngasai bo hujiki even muk haira seba NSNIM gi akoi gi matam du da akoi gi general secretary akoi gi muiba manipur sangak ni haiba to bu matam da mau da thingaga if I am not mistaken do former chief minister Mokram Iwobi gi matam da dum oiram godo male in khanja si di mai government dugi matam dugi magi akoi gi tawbangamba amadi adagi ngamdaba ani se si merit and demerit loi leigani adu da aina akoina swai bau tawkhibani moi gi dana sibong ngamde haiba du natti hujik mathau tan ra isi hujikti prajana nandai lawi haise constructive akoi gi suggestion punna saminno adu government noi saminna dana adu na mayam am hujik tawra ise ngasai na jo haijagi bodo politicalize and the rule do swai sigi part amada sigi singji loi yaura inne ba ada koina khwaidagi ningba kai base center langak na haitare akoi oihan ningi ba phibam se sida akoi gi manipur resim oiraga leibase asini akoi na thamo yam shokjari ningba yam kaijari akoi gi manipuri amoina manipur sida irumdam sida poksaba akoi gi misak amo oina haitare akoi gi kanaguma misak amana oheningba phibam du da akoi na sum oira leibase masi akoi da du akoi oiba sakti akoi gi oiba power pina akoi gi oheningba phibam du da akoi na sum na oira leibase masi yamna thamoi sokningai ni aduna something akoi voice khara raise to basangi aduna aigi damakta hoi leibaki khanbadi yam manba adugoi malanbagi thabakse swai di yar aroi sidi question of life ne mi gi punsi da politics to bi gano ba
अखोई सरकार पाइनब होटनबदा अखोई पॉलिटिकल की मागी लेरिबो पोस्टिंग की फंगनब होटनबदा राजनीति वाला मयाम की पॉलिटिक्स तो वाइसे दिस इज मागी रोल नि पॉलिटिशियन की रोल ने बट अखोई कमन पीपल अमगी पुंसीदा अखोई कई हाइतारे सिदा पॉलिटिक्स तौबसिदी सिगी अखोई करी पाप से सिदी को सही कया 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 कनो तौरबाव सिगी पाप सिदी को ओइबा कैसु खंगजदबा इचम समजबा कया हुजिक यंगबियु ngасai aina oheningba phibum da ohen bhai se अखोई जी कुइरबा मतमदगी अखोई पॉलिसी प्रोग्राम अमगी मखादा sum silla lakpaje huji ai question number rise tawjage ba tenjin jage manipur da yengo in the last akoi hogi ba sahi kaya se sigi irang gi thoktri ngai da manipur da manipur na akoi tongan ba akoi lalawu singna bharat sarkar gi mathakta akoi ningtam ba tan bagi akoi changsil lammi dana और हुजिक मणिपुर प्रजा अखोई वखंद अखोई मणिपुर लालौबना अखोई भारत इंडियन यूनियन की तोखाई तारगे है लाउरम खोलाउजे अखोई मांगधरक्तरने मांगधरक्कनी अखोई तोान तोान लंबी कया पॉलिसी मैम अखोई डाइवर्ट तौर पूर चलीब मैम से सुमाइना मांगधलइसे मांगधरपजना मांगधरपजना खर लेरदी मैतै यong मांगकदोइनेब अदुगी मांगकपजिरा अखोइना ngaira leidोइसे अदुना अखोई तुंगी युंदी कन्नबगी दमक अदगी अखोइगी तंगुक कन्नबगी दमक अदगी नहासिंग ड्रगता अदगरीदगी कन्नबगी दमक आइना लौबिरी बसे अखोई सपोर्ट वी सपोर्ट अखोई चीफ मिनिस्टर ऑफ मणिपुर अखोई ड्रगता गइदा अदगी फॉरेस्ट इनक्रोचमेंट अखोई हानसो दुम हाइजे अखोई सपोर्ट तौवेब तौरिबो थबक तो अखोई थिंगीबदो थमोई सेंगना थिंगबियोबा तुंगी युंबीजिंगो थमोई सेंगना कनबियोबा अर स्वाइसिदने अखोई क्वेश्चन ऑफ सिंसिरिटी लाइसी अर सिंसिरिटी दो लेतना अखोई मालनबगी थबक लेबा नुसिबसु मालनबा नहा कनबसु मालनबा ड्रग थिंगबसु मालनबा मालनबै थबक से अखोई तोजी अदुना अखोई लेबाक्सिगी दमकता अखोई लेबा नुसिब मिसक अमु होइना अखोई लेबाक्सि कन्ननबगी थौदांग पुन लोमिनजी हाइबसे सि लेंगाक्सिदसु Okay,